Maka Satarpada, Nuntil Pausiki Chipongama Oiriba, Kangla Paugdagi Lokocharaga Tamzage, separate administration demand to Wuda, Saruk Yariba, Kuki Imelaseng, Sarkar Sembda, Mantri Piroidbni Haibda, Haumigi Wapam Tamzage, Wasak Bada Manipurgi, Intigitri Nakani Haina, Wasak Lamlaga, Manipur Tugaina Bakukigi, separate administration demand to Wuda, Town Saruk Yariba, Kuki Imelaseng, Government Sembda, Minister Pampiroidbni, Government Sembda Community Saktungumna, Semroidbni Haina, Federation of Haumina, Tadorokpa, Cherolamana Haidi. Cherolasina Hairibana, Minister Oibada, Tunglamsaki Kanduna, Miyangi Oiba Tabak Taubada, Achumba Taugadaba, Puxel Sengba, Corruption the Mangzin Taroidaba, Kanduna Pam, Pahenba, Matautai, Sel Sabada Haisingba Tanaba, Chariba Seladu, Santargi Lusingba Singda, Katkadabadi, Minister Oheladabani, Manipur Government ki Minister Oidabadi, Secretary Tapamduna, Tabak Sugadabani, Maduna Taduna Guati da, Delhi the Natraga Makoina Taba Mapamda, Office Pamba Tarabadi, Miyangi Apunbagi Minister Oidre, Kuki Kaktagi Minister Tare, Masina separate administration gi demand pitokpa manai Sarkar semlingi haiduna Kuki da nonjaraga khurumduna haijaroidabani maduna mai hauduna chakliba mayumakai mai thadok pikraba laifam laitaduna lambi gi chakniba ohellaba nupi angang khaktana minungsi khangdana hatkraba sing adugi laman singbana khasik tuna khangliba singda karemnabagum thokani center na phamu phamba hippu hippa masagi lengaki wa amata thauna fana pangthok jaba ngamloidaba oirabadi Sarkar semdabana phai state amagi phangpham thokpa hak khudingmak central government na piba amasong aikoina lawba haibase India gi state amagi right ni masi khudingmak asi kauraga center da taknaba ngamdraga khoiramlaga niba makoigi thaujal ngaibagum miyamda uhanba makoigi thaujal natrabadi hingba ngamloidabagum miyamda uhanduna minai gi thakta changni bagi thakta thamba tawroidabani aikoigi minister singna changni bagi luchingbagi thakta masana uhanduna lagli masigi lichattuna central government na sananingba maongda sanariba usittaba manbagum uriba masi khudingmak nakhoina thoanmani India gi state kayama maramdamgi party na lengak paiba kaya yauri makoida BJP natraga Congress party oide haiduna masagi state ki chakthung thungdaba karamba state yaukrabage makoina senthang piraktaba matam adudadi India ga pundre malengi mateng lakani aikoina kharadi thauna leina hingsi Kuki MLA singna Sarkar sembada yauninglabadi ahanbada makoi separate administration demand tawbada yauribadu lale hairi makatana mitei amasung naga khul singi mayada sugi camp sajinba indigenous singi sovereignty da akiba pibani hairi Kuki singna naga singi pari puri gi oiba lam singda makoigi ayaba yaudana Kuki singna sugi camp sajinanaba honaba German road amasung Tiger road haina maming thonjinduna lambi semba amasung poppy park sanna thabagi mayokta Foothills naga coordinating committee na makoigi area da Kuki singi matakta banchatari basi Manipur International Youth Center MIYC na mapungphana support tawi hairi lobasina thadorokpa cherolama da hairi bana Kuki militant group singa kusam naraga Churachandpur district amasung Kangpokpi district ani faunari lambi semba haibasi atopa kanglup singda khanaba hobani naga amasung mitai khulgi mayada Kuki suk camp laisin baibasi state asigi territorial integrity yauna indigenous people singi sovereignty amasung security da sauna akiba pibani FNCC na chatariba khongjang asibu hakchina lawda baibasi laidiba irang asi hena pakthok sokthoknaba honabani Churachandpur amasung Kangpokpi district faunanaba lambi semliba asi drug trafficking amasung Foothills singda poppy cultivation tawbaga mari leinani maramaduna mari leinaba authority na hiramasigi matangda athubada investigation chattabaga loinana public health asi safeguard tawgadabani Manipur da thokliba hingsa gi thodok sing asi gi daita Bharat Sarkar na pugadabani 1990 da thokiba kangluk ki irang amasung ing 2003 da thokiba hingsa gi thodok sing da misi mina kaya yawbaga loinana mayum makai kaya amang ata thokpa amasung lanjenaba kaya yawkhrabani hairi makhatana Gourap Gogoi asi north east tagini haibda Ekaiba Fao-E haiba n Biren gi ofam thamjage Lok Sabha da Assam gi Congress MP Gourap Gogoi na Operation Sindur gi matangda sathakiba debate ta phongdokiba wafam kaya adubu former CM n Birena criticize tawraduna Gourap Gogoi asi north east tagini haibda Ekaiba Fao-E haina social media da thagalakpa warol amana hairi Lok Sabha da sathakiba debate aduda Congress ki MP asina India gi military strategy maru oina fighter jet chingna long range strike tathakiba aduga mari lenana hangkiba wafam sing adugi matangda criticize tawraduna Congress ki luchingba asi modern warfare technique ki basic sing asi ningthi na khangdre haina maral sikhi MP asina Operation Sindur ki debate ta sizinnakiba wangang sangang adu busuk condemn tawraduna thong adu armed forcing da Ekaiba pibani aikogi thona foraba defender sing aduna front line da chok thaba naidana honakiba adu nation asibu ngak senabagi damaktani debate aduda Gourap Gogoi na India gi fighter jet chingna long range precision strike chathakiba adugi strategic relation adu karimata khangdana close range tagi kapa yadabra haina phongdokiba adubu
criticize tawraduna MP asi North East Tagini Haibda Ekaiba Fao-E haiki. Makatana angang unabada mama laikidre angang hingore Thawal District Hospital da patient party na irang horokre hari. Laibak thiba thawdok amada Thawal District Hospital da angang unabada mama adu laikidre Dr. na soibadagi thawdok asi thokhibani haina laikidrebi nupi adugi lekai miyamna hospital da thomjilaktuna irang horokhibaga loinena hospital ge saruk khara amangata thoon kre hari. Thawdok asi haukiba ahing pung 13 ge minute 10 rom tabada thokhibani angang unabada laikidrebi nupi adudi khangembam ningol maibam ongbi Samita Devi chahi kunthra gani thoi mapuroiba maibam ajit kawi Thawal District Tekcham mayalekai dagini laikidrebi sangita gi chahi ahum makai suraba amadi machanupa amaga lehauri sangita gi mapuroiba ajitsu Indian Army da thabak tawduna Rasan da posting tabani housing na angang unanabagi damak suti lauraga thorakpani hairi. Hospital da angang unabada sangita laikidre tabadagi lekai gi miyam amadi laikidrabigi poknafam Thawal athokpam gi masing yamlaba miyam thomjilaktuna District Hospital gi ticket counter gi sangpam gi saruk khara akai etoi thoanki. Thawdo asigi pau hekta baga Thawal Police Station gi personal sing laktuna irang adu laksenki. Adumoinama ngasi ayu anganba phawba miyam na makata na irang horokpadagi hospital gi emergency ward ta duty tawba doctor amadi nursing lokhat kibana emergency service lek ki hairi. Laikidrabi sangita gi thawai yaudra haksang adu ngasi ayuk pung nipalom tabada postmortem gi damak Jenims da pukhibaga loinana lekai gi miyamna su misi esigi matangda chapchaba ama khangdri fawba makata na khongjang sangsin gi gani hairi. Tungda miyamna tekcham mayai lekai community hall da mifam ama pangthoktuna misi esigi matangda JC ama semkhre. Thawal gi DC da memorandum ama su pisin khre hairi. Makata na Manipur da special intensive revision gi thawrang tawba hore hairi. Manipur da photo electoral rolls ki special intensive Revision SIR Paikhanaba Tharang Lokhatpaga Loinana Block Level Officer BLO Singh Amadi Political Party Singh Mifam Pangthokpa Haure Haina Joint Chief Electoral Officer Ramanda Nomikapam na Phongdokre. Election Commission of India na khangalakpagi matungina state asida su special intensive revision gi thawrang lokhalakpani Bihar yauna leba asigi tungan ba mafam kayada tharang asi lokhatpa haure. Hauzik pawbagi oina Manipur da thawrang asi loisinanabagi akaknaba matam khangalakpa laitri. July 15 da Joint Chief Electoral Officer na tungan ba political party singi mifam ama kauduna official intensive revision gi makada election commission na khangalakpa wafam adugi matangda kupna khanakibani. July 15 gi mifam aduda saruk yakiba Manipur Pradesh Congress Party gi president Kaisam Mega Chandrana paumi sing da hai official intensive revision gi kutangda internally displaced person IDP singi address hongdo ongjen taunaba tharang lokholakpada Congress na yaba ngamloi masagi asengba address hapagi mahutta relief camp ki address haplabadi tappa phibam purangnaba khonabada hena khorok thangalagani hainasu mahakna phongdokhi. CEO Manipur na social media da official oina thadorokiba warol gi matungina khangabok pungyar lamlai hairok none urkul na chingba tongan ba assembly constituency singda BLO amadi BLO supervisor singi training pangthokpaga loinana political party singa unaduna thoranga se maipakna pangthokna bagi matangda khanaki hairi. State asida hauzik mitei amasung Kuki job phuruki marakta kanglupki oiba bagi thawdok thoklingai gi chairakta special intensive revision ki training program pangthokigani. Thoranga sida sasinaba voter gi ming hapsinanaba khonarakpa yaroi haina MPCC gi president na phongdokhrabani.